ꯑꯗꯨꯗꯤ ꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯈꯤꯕꯩ ꯃꯑꯣꯡ ꯇꯧꯖꯔꯒꯦꯅꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯆꯠꯂꯣ ꯆꯠꯂꯣ ꯁꯛꯁꯤꯡꯁꯤꯒ ꯃꯤꯌꯦꯡ ꯅꯥꯌꯦꯡ ꯆꯨꯝꯗꯦꯁꯦ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯁꯦ ꯁꯥꯏꯅꯣ ꯂꯣꯏꯔꯣ ꯃꯃꯥ 이슈세 마북 라메 로에 라아게 이마 그래 마마 라오 해 아이 못 라오 제 마사 누시그라 보이다 마땅 이자 해자드나 그래도 야누 이사보 오피스 플라두다 보러게 해자로 라라라라라 세세 오피스 사람 다이두다네 한질 어디 파니 그이노 하기스가 먹 쳔비드로 하이시보 그리기 세도이바 윰데 레이버보 마땅 짠네 템독피르가 로이레 하기스 셋바 하이두디네 람자바다 타벅 자토보다 파락다이네 셋바이 와네 아이부 왔다나버 로이나 레르 탐다이네 하이마 그이노 떠우리도 보 쳇람다이두다 그다이노 영원데 비로오세 마시주 이마가 쌉해 마나예 보이자도 아이기 숨니 강아보 오피스도 뽀라게 해쁘니 마시 마마이지 이까이데드고 그이노 낭나 이마이 망다 뿡앙앙이두보 아스 이마다보 아냥시 능치능 차마락다 부톡비누고 록 퉁니고 에이 농진다 싱주 능주 하이라가 자산가누고 아냥 먹고 농아이로이 호이바 마름 먹더니 하우비 레럭도이니 하이마 에이 잘해 바이바이 나한와이 뽀뽀다 이르키부두다수 마포 얌 파이 싱우기 마틱 마야이 ꯆꯦꯟꯒꯅꯤ ꯈꯣꯡꯅ ꯀꯩꯅ ꯁꯣꯛꯀꯅꯣꯅ ꯌꯥꯝ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯄꯣꯛ ꯅꯨꯃꯤꯠꯁꯨ ꯅꯣꯡꯃꯥꯏꯖꯤꯡꯅꯤ ꯌꯥꯝ ꯐꯩ ꯐꯠꯇ ꯅꯨꯡꯗꯗꯤ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯒ ꯑꯃꯅ ꯅꯣꯡꯄꯣꯛ ꯏꯃꯥ ꯏꯄꯥꯗ ꯆꯔꯩ ꯐꯤ ꯍꯣꯡꯉꯨꯆꯣ ꯍꯦꯟꯅ ꯃꯇꯤꯛ ꯃꯌꯥꯏ ꯄꯤꯔꯛꯀꯅꯤ ꯑꯐꯕ ꯑꯣꯏꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠꯇꯅꯣ ꯀꯠꯂꯣ ꯍꯥꯏꯗꯨꯕꯣ ꯄꯥꯡꯈꯠꯂꯛꯄꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯃꯗ ꯍꯦꯛꯇ ꯌꯥꯏ ꯑꯗꯨꯗꯤ ꯉꯁꯤꯁꯤ ꯀꯌꯥꯅꯤ ꯄꯥꯟꯈ꯭ꯔꯦ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯇꯉꯧꯕꯤ ꯑꯩ ꯅꯣꯏ ꯇꯥꯔꯕꯣ ꯑꯩ ꯃꯩꯇꯩ ꯀꯦꯂꯦꯟꯗꯔꯗꯣ ꯑꯝꯇ ꯄꯨꯊꯣꯔꯛꯎꯅꯦ ꯍꯦ ꯃꯤꯒꯤ ꯃꯄꯣꯛ ꯃꯩꯗ ꯄꯤꯊꯣꯔꯛꯄ ꯍꯥꯏꯕꯁꯦ ꯈꯦꯠꯇꯣꯛꯄ ꯌꯥꯄꯣꯟꯇꯦ ꯑꯗꯨꯕꯨ ꯎꯔꯥꯛ ꯎꯁꯤꯟ ꯇꯧꯗꯅ ꯈꯨꯗꯣꯡ ꯊꯤꯒꯗꯕ ꯀꯌꯥꯗꯒꯤ ꯃꯇꯝ ꯆꯥꯅ ꯉꯥꯛꯊꯣꯛꯎꯕ ꯍꯥꯏꯁꯦ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯖꯥꯠꯅꯤ ꯁꯦ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯅ ꯊꯣꯛꯅꯔꯤꯁꯤꯡꯁꯦ ꯆꯦꯛꯁꯤꯜꯍꯧꯗꯕꯗꯤ ꯉꯥꯛꯇꯅꯤꯅꯦ ꯑꯩ ꯕꯤꯕ ꯅꯣꯏ ꯇꯥꯗ꯭ꯔꯕ꯭ꯔꯅꯦ ꯀꯩ ꯌꯦꯡꯗꯣꯏꯅꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯂꯩꯕꯩ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯗꯣꯏꯔꯣ ꯍꯥꯏ ꯍꯩꯔꯥꯡ ꯌꯦꯡꯉꯩꯗ ꯌꯨꯔꯥꯡꯈ꯭ꯔꯦ ꯃꯁꯤꯡꯁꯨ ꯌꯥꯔꯦ ꯇꯣ ꯑꯝꯇ ꯂꯩꯕꯤꯔꯅꯨ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯗꯧꯅꯤ ꯁꯥꯎꯅꯤꯡꯉꯛꯇꯅꯀꯣ ꯀꯣꯏ ꯆꯠꯈꯤꯅꯤ ꯂꯥꯎꯕ ꯁꯤꯗ ꯐꯝꯃꯣ ꯂꯥꯎꯕ ꯐꯝꯃꯣ ꯐꯝꯃꯨꯅꯦ ꯀꯔꯤꯕ ꯅꯪꯁꯦ ꯍꯥꯏꯕꯗꯣ ꯍꯥ ꯏꯆꯥꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕ 이마다 하이브니 빠붕 ꯍꯣꯏ ꯅꯃꯥꯗ ꯍꯥꯏꯕꯗꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣꯕ 마모이다 하와이자 텔루게 하이바 자 에이 라이바 노마이징 신랑도 그러디 다시 시다래 한다기 진짜 썰어도 돼 자 이슈 할뻔 맞다 미오래 아이고 아이 상검들로 밀어버라 헐 로로라기 로로 아이 통과는 이렇게 샤나 따밍롱다 아이는 우쿨다 시행비우 딸레니 까도니 ꯆꯠꯇꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯑꯁ ꯊꯕꯛꯁꯦ ꯇꯟꯕꯨ ꯇꯟꯖꯜꯂꯦꯗ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒ ꯇ꯭ꯔꯥꯟꯁꯐꯔꯕꯨꯗ ꯊꯣꯛꯑꯦꯅ ꯆꯦꯜꯂꯥꯛꯑꯦ
ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯁꯤꯕꯨ ꯆꯨꯝꯃꯕꯣ ꯁꯥꯔ? ꯍꯣꯏ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯇꯥꯔꯤꯁꯤꯅꯤ ꯑꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯅꯔꯒ ꯁ꯭ꯇꯦ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯁꯥꯔ. ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯇꯥꯕꯤꯗꯧ ꯅꯠꯇꯦꯗ. ꯑꯉꯝ ꯃꯊꯧꯁꯤꯡꯒꯤ ꯃꯔꯤ ꯃꯇꯥ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯗꯤ ꯐꯕ. ꯏꯔꯝꯗꯝꯁꯤꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯀꯌꯥ ꯇꯥꯒꯟꯗꯦ. ꯃꯁꯤꯒꯤ ꯍꯥꯏꯔꯨꯔꯗꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯅ ꯐꯗꯧꯖꯥꯠꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗ ꯇꯥꯕꯤꯗꯕ ꯃꯅꯨꯡ ꯀꯟꯕ ꯑꯣꯐꯤꯁꯥꯔꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯃꯔꯩꯗ ꯁꯥꯔ. ꯍꯥꯏꯔꯤꯁꯤꯕꯨ ꯑꯣ ꯃꯤꯒꯤ ꯋꯥꯈꯜ ꯑꯗꯨ ꯇꯥꯔꯦꯗꯅ. ꯑꯗꯣ ꯁꯥꯔ ꯍꯥꯏꯅꯔꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯤꯔꯥ? ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯛꯆꯔꯨꯈꯤꯒꯦ ꯁꯥꯔ. ꯃꯣꯏ ꯑꯣꯔꯗꯔꯗꯨꯕꯨ ꯀꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ? ꯑꯆꯧꯕꯒꯤ ꯑꯣꯔꯗꯔꯅꯤ ꯀꯛꯅꯕ ꯍꯣꯠꯅꯔꯨꯕꯗ ꯁꯦꯟ ꯇꯤꯡꯅꯅꯕꯅꯤ. ꯃꯇꯝ ꯈꯔ ꯂꯩꯔꯨꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯧꯔꯤ. ꯑꯗꯣ ꯑꯩꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯣ? ꯆꯤꯡ ꯃꯥꯟꯗꯨꯗ ꯅꯨꯡꯉꯥꯏꯔꯣꯏ ꯑꯉꯥꯡꯁꯤꯒ ꯄꯤꯛꯄꯒ. ꯑꯩꯗꯤ ꯂꯥꯛꯄꯅ ꯐꯒꯗ꯭ꯔꯅ ꯈꯜꯂꯤ. ꯅꯊꯟꯗ ꯑꯥꯗ ꯂꯩꯕꯗꯣ ꯑꯁ. ꯑꯉꯥꯡꯁꯦ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯂꯛꯑꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯃꯤ. ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ. ꯌꯨꯝꯁꯤꯗ ꯂꯩꯍꯧꯗꯣꯏꯁꯦ ꯋꯥꯈꯜꯁꯦ ꯌꯥꯡꯉꯤ. ꯑꯁ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ. ꯃꯌꯥꯝꯕꯨꯗꯤ ꯂꯩꯕ ꯑꯗꯨꯗ. ꯑꯁ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ. ꯍꯥꯏ ꯅꯣꯏꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯊꯣꯛꯑꯦ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯅꯦ? ꯏꯃꯥ ꯇꯃꯦꯡꯂꯣꯡꯗꯅꯤ. ꯂꯥꯞꯅ ꯇꯥꯔꯛꯄꯁꯤꯗ ꯄꯥꯈꯠꯂꯤꯃꯤꯅꯦ ꯏꯃꯥ ꯍꯣꯏꯁꯨ. ꯃꯅꯤꯄꯨꯔ ꯃꯅꯨꯡꯁꯤꯗꯅꯕꯨ ꯍꯦꯟꯅ ꯀꯤꯔꯦꯅꯦ ꯏꯃꯥ ꯍꯣꯏꯗꯤ. ꯑꯣ ꯐꯔꯦ 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 ꯀꯝꯗꯧꯅꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯅꯕ ꯈꯨꯔꯨꯝꯖꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦꯗꯅ. ꯍꯩꯃꯥ ꯇꯣꯝꯕꯤ ꯅꯠꯇ꯭ꯔꯣ? ꯇꯣꯝꯕꯤ ꯅꯪꯕꯨ ꯅꯄꯥꯝꯗ ꯂꯥꯛꯑꯝꯕꯤꯔꯣ? ꯍꯣꯏꯅꯦ ꯍꯜꯂꯒꯦꯅ ꯑꯣꯇꯣ ꯉꯥꯏꯔꯝꯃꯤꯅꯦ. ꯑꯉꯥꯡꯁꯤꯗꯤ ꯐꯅꯕꯨ ꯆꯥꯎꯔꯝꯃꯤꯅꯤ. ꯃꯁꯛꯅ ꯃꯔꯣꯟ ꯑꯃ ꯅꯨꯡꯁꯤꯔꯤꯕ. ꯍꯥꯏ ꯅꯣꯏ ꯏꯕꯨꯡꯉꯣꯒꯤ ꯊꯕꯛꯇꯨꯕꯨ ꯀꯗꯥꯏꯗꯅꯣ ꯑꯔꯥꯞꯄ ꯑꯃꯗ ꯇꯥꯈ꯭ꯔꯦ ꯍꯥꯏꯗꯥꯏ? ꯍꯣꯏꯅꯦ ꯀꯨꯏꯔꯦ ꯆꯤꯡꯗ ꯇꯥꯈꯤꯕ. ꯍꯟꯗꯛꯇꯤ ꯇꯝꯄꯥꯛꯇ ꯇꯥꯔꯅꯤ ꯍꯥꯏꯌꯦ. ꯍꯣ ꯆꯤꯡ ꯍꯥꯏꯕ ꯂꯩꯇꯦ ꯇꯝ ꯍꯥꯏꯕ ꯂꯩꯇꯦ. ꯊꯕꯛ ꯇꯧꯔꯤꯉꯩꯗꯅꯦ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯍꯧꯔꯣ. ꯁꯤ ꯃꯉꯥꯏꯔꯦ ꯏꯅꯦꯅ ꯍꯥꯏꯗꯧꯕ ꯑꯩꯕꯨ. ꯍꯣꯏꯅꯦ. ꯍꯣ ꯑꯗꯨꯅꯤ. ꯍꯦ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯅꯪ ꯀꯗꯥꯏ ꯌꯧꯗꯣꯏꯅꯣ? ꯅꯆꯦ ꯇꯣꯝꯕꯤꯁꯦ ꯑꯃꯨꯛꯇ ꯊꯤꯟꯕꯤꯔꯝꯃꯨ. ꯍꯣꯏ ꯌꯥꯅꯤꯅꯦ. ꯂꯥꯛꯑ ꯂꯥꯛꯑ ꯑꯁꯤꯗ ꯌꯥꯍꯧꯔꯣ. ꯍꯣꯏꯅꯦ ꯁꯤꯗ ꯇꯣꯡꯉ ꯆꯠꯂꯁꯤ. ꯏꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯍꯣ 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 ꯌꯧꯔꯣ ꯌꯧꯔꯣ ꯌꯧꯔꯣ. ꯍꯣꯏꯅꯦ. ꯅꯆꯦꯒꯤ ꯊꯣꯡꯒꯥꯟꯗ ꯊꯥꯗꯕꯤꯔꯝꯃꯨꯀꯣ ꯏꯕꯨꯡꯉꯣ. ꯃꯄꯥꯝꯅꯦꯅ ꯃꯃꯥꯝꯆꯥ ꯂꯥꯛꯆꯔꯤꯅꯦꯁꯦ. ꯀꯌꯥ ꯅꯨꯡꯁꯤꯔꯕ. ꯃꯃꯥꯗꯨꯗꯪ ꯍꯦꯛ ꯂꯩꯖꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯧꯕ. ꯑꯣꯟꯊꯣꯛꯄ ꯃꯔꯥꯏꯕꯛ ꯍꯥꯏꯗꯨꯅꯤ. ꯍꯧꯖꯤꯛꯇꯤ ꯆꯥꯁꯟꯁꯨ ꯂꯩꯔꯦ. ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯇꯃꯦꯡꯂꯣꯡꯗ ꯄꯣꯁꯇꯤꯡ ꯇꯥꯈꯤꯕ ꯐꯗꯤ ꯀꯨꯏꯔꯦꯗꯅ. ꯑꯣ ꯑꯁ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯂꯧ ꯂꯩꯔꯕ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦꯗ. ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯗꯤ ꯇꯣꯝꯕꯤꯗꯣ ꯂꯥꯏꯕꯛ ꯌꯦꯡꯕ ꯌꯥꯔꯦꯅꯦ. ꯃꯥꯕꯨ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤꯅꯦ. ꯑꯣꯏꯕ ꯌꯥꯏ ꯀꯩꯅꯣ. ꯍꯦ ꯃꯤꯒꯤ ꯅꯨꯄꯥ ꯂꯩꯕ ꯅꯨꯄꯤꯗꯨꯗ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯍꯧꯗꯦꯅꯦ. ꯌꯥꯝ ꯆꯟꯕꯩ ꯋꯥꯔꯣ. ꯆꯥꯛꯅ ꯑꯩꯒꯤ ꯆꯥꯔꯒ ꯋꯥꯅ ꯃꯤꯒꯤ ꯉꯥꯡꯕ ꯇꯧꯅꯨꯀꯣ. ꯑꯩꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛꯇ ꯇꯧꯗꯅ ꯈꯛ ꯇꯣꯏ. ꯑꯁ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩ ꯍꯥꯏ ꯋꯥꯟꯗ. ꯑꯗꯨ ꯐꯠꯇꯦꯕ. ꯑꯐ ꯐꯠꯇ ꯑꯩ ꯈꯪꯗꯦꯅꯦ. ꯍꯤꯡꯉꯤꯉꯩꯗ ꯅꯨꯡꯉꯥꯏꯍꯧꯕ. ꯑꯩ ꯋꯥꯗꯤ ꯈꯨꯗꯣꯡꯆꯥꯕ ꯍꯦꯛ ꯐꯪꯕꯒ ꯂꯦꯝ ꯊꯥꯗꯕ ꯅꯠꯇ꯭ꯔꯣ? ꯏꯕꯨꯡꯉꯣ ꯌꯥꯔꯅꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯈꯣꯡ ꯆꯪꯈ꯭ꯔꯒꯦ. ꯈꯥꯝꯃꯣ ꯈꯥꯝꯃꯣ. ꯍꯨꯏꯁꯦ ꯂꯩꯍꯧꯔꯒꯦꯀꯣ ꯏꯕꯨꯡꯉꯣ. ꯃꯗꯨꯅꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ. ꯑꯁ ꯁꯦꯅꯦꯟ ꯃꯥꯡꯒꯦ ꯇꯧꯏ ꯅꯣꯏ ꯋꯥꯁꯤꯗꯤ. ꯁꯤꯕꯨ ꯍꯋꯥꯏꯖꯥꯔ ꯇꯥꯃꯣꯒꯤ ꯃꯃꯧꯗꯨ ꯅꯠꯇ꯭ꯔꯅꯦ?
많이다. 마니네. 아짱놈이기 왕강는 누하이두니네. 타와이다 따자비. khawrang ngai jarak piama chik pama pama mada thengna mada lim do tama không ngờ tiền nè. Hey, ni mawalay wa nupini ko. Pangen di hendil mo eh. 지붕가 저런다 이제 거의 돈꾼이네 아이게 타박다 이해 잘하다나 됐어 너 허이 깎아놔 Ibu. 라 Jumna dalak na ratok si ko. Hendil mo eh. Tombi namam sa kai chului na. 한도 오고 예닝되고 세세케세 Ngai kho ba. Ngai cây này xí bộ chân cái bên này Nó xa cái gì cây cây này xí bộ 이런 말이네. 깎아놔 덤비 허기의 싱도 깍토 부담시